ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯇꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯥꯔꯠ 1ꯕꯨꯗꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯅꯨꯄꯤ ꯀꯣꯊꯣꯟ ꯆꯥꯗꯕꯤ ꯅꯨꯄꯤꯁꯦꯀꯣ ꯐꯦꯁꯕꯨꯛꯇ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯛꯇꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯄꯨꯝꯅꯃꯛꯁꯦ ꯎꯠꯄ ꯌꯥꯔꯣꯏꯕ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯃꯥꯏ ꯍꯥꯏꯅꯤ ꯌꯥꯝ ꯊꯤꯅ ꯍꯩꯅꯗꯕ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯑꯗꯨ ꯑꯗꯥ ꯑꯗꯨꯗꯒꯤꯗꯤ 18+ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯇꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯒꯅꯨ ꯇꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯍꯦꯗꯐꯣꯟ ꯄꯥꯟꯁꯤꯜꯂꯨ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯨ ꯈꯔ ꯌꯦꯡꯕꯤꯌꯨꯀꯣ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯑꯩ ꯆꯤꯟꯗꯒꯤ ꯐꯠꯇꯕ ꯅꯨꯡꯗꯕ ꯑꯝꯇ ꯊꯣꯛꯂꯛꯑꯣꯏꯕꯀꯣ ꯑꯗꯣ ꯃꯥꯅ ꯉꯥꯡꯉꯛꯄꯗꯗꯤ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ 18+ ꯃꯌꯥꯝ ꯌꯦꯡꯉꯒ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯩꯅ ꯍꯥꯏꯍꯧꯗꯤ ꯍꯥꯏꯅꯤꯀꯣ ꯑꯃꯨꯛ ꯃꯤꯅ ꯑꯃꯨꯛ ꯌꯦꯡꯉꯒ ꯃꯤꯅ ꯑꯃꯨꯛ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯃꯤꯅ ꯁꯣꯝꯗꯒꯤ ꯁꯥꯏꯠꯇ ꯇꯥꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯀꯨꯏꯖꯗꯕꯤꯗ ꯚꯤꯗꯤꯑꯣ ꯍꯧꯔꯁꯤ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯀꯣ ꯇꯁꯦꯡꯅ ꯅꯩꯊꯔꯒ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯃꯀꯣꯛꯅꯤ ꯄꯨ ꯂꯥꯛꯏꯁꯦꯀꯣ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯐꯨꯜ ꯌꯦꯡꯕꯤꯌꯨ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯍꯧꯕꯁꯤ ꯃꯌꯥꯝ ꯅꯨꯄꯥꯁꯤꯡꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯇꯁꯨ ꯃꯈꯣꯏꯁꯦ ꯑꯃꯠꯇ ꯃꯥꯟꯅꯕ ꯅꯠꯇꯦꯀꯣ ꯑꯐꯩꯕ ꯈꯔ ꯑꯆꯧꯕ ꯈꯔ ꯑꯇꯦꯟꯕ ꯈꯔ ꯑꯁꯥꯡꯕ ꯈꯔ ꯈꯣꯏꯒꯠꯄ ꯈꯔ ꯈꯣꯏꯗ꯭ꯔꯤꯡ ꯈꯣꯏꯗ꯭ꯔꯥꯡꯅꯕ ꯈꯔꯅꯤꯀꯣ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯒꯨꯒꯜꯗ ꯁꯔꯆ ꯇꯧꯔꯀꯥꯟꯗ ꯌꯦꯡꯕꯤꯔꯣ ꯑꯗꯨꯝ ꯈꯪꯕ ꯉꯝꯂꯒꯅꯤꯀꯣ ꯍꯪꯕ ꯌꯥꯏ ꯍꯥꯏꯗꯨꯅꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯃꯦꯟꯒꯨꯝꯕꯗꯤ ꯀꯣꯏꯁꯟꯒꯨꯝꯕꯗꯤ ꯍꯪꯕꯤꯔꯛꯀꯅꯨꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯄꯪꯍꯪꯇ ꯍꯪꯕ ꯅꯈꯣꯏꯒꯤ ꯄꯣꯠꯀꯤꯗꯃꯛꯇ ꯄꯪꯍꯪꯇ ꯍꯪꯕꯗꯣ ꯇꯧꯁꯤꯟꯕꯤꯔꯛꯀꯅꯨꯀꯣ ꯌꯥꯝ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯒꯨꯒꯜꯗ ꯏꯁꯥꯅ ꯆꯪꯉꯀꯥꯟꯗ ꯌꯦꯡꯅꯔꯣꯀꯣ ꯊꯦꯡꯛ ꯌꯨ ꯒꯥꯏꯁ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯂꯤꯒꯦꯟꯁ ꯕꯣꯏꯁ ꯑꯦꯟ ꯒ꯭ꯔꯟꯇꯕꯨ ꯄꯥꯝꯖꯩ ꯇꯧꯕꯇꯕꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯀꯣꯏꯁꯟꯗꯤ ꯍꯪꯉꯛꯀꯅꯣ ꯑꯩꯅ ꯅꯨꯄꯥꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯃꯦꯟ ꯄꯥꯔꯠ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯄꯣꯠ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯨꯕ ꯅꯠꯇꯦꯕꯀꯣ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯎꯏꯃ ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯑꯗꯨ ꯂꯣꯏꯔꯒ ꯂꯥꯁꯇ ꯊꯦꯡꯛ ꯌꯨꯁꯨ ꯍꯥꯏꯔꯤꯁꯦ ꯃꯤꯅ ꯀꯃꯦꯟꯗ ꯍꯪꯉꯦꯀꯣ ꯁꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯗꯇꯣ ꯑꯗꯨꯗ ꯃꯥꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯤꯅꯦꯕ ꯁꯤꯅꯤ ꯉꯁꯥꯏ ꯑꯗꯣ ꯌꯥꯝꯅ ꯈꯪꯗ꯭ꯔꯒꯅ ꯒꯨꯒꯜꯗ ꯌꯦꯡꯕꯤꯔꯣꯏꯀꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯁꯦ ꯍꯥꯏꯕ ꯌꯥꯏ ꯉꯥꯡꯕ ꯌꯥꯏ ꯅꯪꯒꯤ ꯀꯣꯟꯇꯦꯟꯁꯦ ꯑꯁꯨꯝꯕꯅꯦꯅ ꯄꯜꯂꯒꯅꯦꯕ ꯃꯤꯅ ꯀꯃꯦꯟꯗ ꯊꯥꯔꯛꯏꯗꯣ ꯑꯗꯨꯗꯁꯨ ꯅꯪ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯤꯡꯉꯤꯅꯦꯕ ꯑꯗꯣ ꯃꯤꯅꯗꯤ ꯀꯣꯊꯣꯟ ꯆꯥꯗꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝ ꯍꯪꯖꯜꯂꯗꯤ ꯑꯗꯨꯝ ꯈꯨꯝꯃꯛꯀꯅꯤ ꯑꯗꯨꯒꯤ ꯍꯪꯉꯛꯏꯅꯦꯕ ꯁꯤꯗꯩꯁꯤꯁꯨ ꯂꯣꯏ ꯄꯜꯂꯛꯏꯅꯦꯕꯀꯣ ꯃꯌꯥꯝ ꯍꯪꯉꯛꯏꯅꯦꯕ ꯅꯪꯒꯤꯗꯣꯀꯣ ꯀꯔꯤ ꯃꯤꯅꯣ ꯁꯤꯕꯣ ꯑꯩ ꯉꯁꯤ ꯂꯣꯟꯅꯣꯒ ꯅꯪ ꯉꯥꯡꯊꯒꯦ ꯅꯪ ꯉꯥꯏꯈꯣ ꯅꯪ ꯃꯈꯥ ꯌꯦꯡꯉꯨ ꯅꯋꯥ ꯂꯩꯅ ꯁꯦꯠ ꯑꯣꯏꯔꯤꯗꯨꯅ ꯀꯩ ꯃꯔꯝꯒꯤꯅꯣ ꯂꯩꯔꯤꯕ ꯑꯃꯗꯣ ꯐꯖꯅ ꯁꯦꯟꯅꯋꯣ ꯂꯩꯅ ꯁꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯏꯋꯥ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯑꯩꯈꯣꯏꯅ ꯁꯦꯠ ꯑꯣꯏꯕꯗꯤ ꯀꯩꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯅꯋꯥ ꯂꯩꯅ ꯁꯦꯠ ꯑꯣꯏꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯊꯨꯅ ꯍꯥꯏꯔꯣ ꯑꯩꯁꯨ ꯃꯉꯣꯟꯗ ꯁꯤꯅꯤ ꯍꯥꯏꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯋꯥ ꯂꯩꯅ ꯁꯦꯠ ꯑꯣꯏꯔꯤꯗꯣ ꯃꯥꯅ ꯁꯦꯠ ꯑꯣꯏ ꯁꯥꯏꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯧꯔꯤ ꯌꯥꯜꯂꯣ ꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯅꯪꯉꯣꯟꯗ ꯆꯤꯡꯕꯁꯤꯅ ꯀꯟꯊꯒꯗꯕꯅꯤꯀꯣ ꯅꯠꯇ꯭ꯔ ꯈꯣꯡꯁꯦ ꯃꯊꯛ ꯊꯥꯡꯒꯠꯂꯒ ꯀꯣ ꯍꯦ ꯏꯕꯦꯝꯃ ꯗꯨꯔꯒꯥ ꯃꯥ ꯍꯤꯡꯆꯥꯕꯤ ꯄꯥꯟꯕꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕꯁꯦ ꯐꯤꯂꯤꯡ ꯀꯟꯕꯁꯦ ꯀꯅꯥꯅ ꯀꯜꯂꯝꯒꯗꯧꯕ ꯃꯥꯜꯂꯦ ꯅꯨꯄꯥꯅꯒ ꯃꯥꯟꯕ꯭ꯔꯕ ꯃꯑꯣꯡꯗꯤ ꯅꯨꯄꯥꯗꯇ ꯇꯥꯏꯅꯔꯝꯒꯅꯤꯀꯣ ꯅꯨꯄꯥꯅ ꯅꯠꯇꯦꯀꯣ ꯅꯨꯄꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯅꯨꯄꯥꯁꯦ ꯀꯣꯏꯅꯔꯦ ꯅꯠꯇ꯭ꯔꯒꯅ ꯆꯠꯃꯤꯟꯅꯔꯦ ꯅꯠꯇ꯭ꯔꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯈꯜꯂꯁꯦꯕ ꯁꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯇꯥꯕ꯭ꯔꯣ ꯑꯣꯏꯒ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯁꯦ झिंग झिंग लाꯎꯕꯅꯦꯕ ꯑꯣꯍꯣ ꯑꯩꯗꯤ ꯅꯍꯥꯟꯅꯩ ꯈꯪꯗꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯨꯄꯥꯁꯤꯅ ꯑꯣꯏ ꯍꯥꯏꯔꯗꯤ ꯖꯤꯡ ꯂꯥꯎꯕꯣꯔꯦ ꯐꯔꯦ ꯑꯩ ꯅꯉꯣꯟꯗ ꯑꯣꯏ ꯍꯧꯔ ꯍꯥꯏꯔꯛꯀꯦꯀꯣ ꯑꯣꯏ ꯖꯤꯡ ꯂꯥꯎꯕ꯭ꯔꯥ ꯅꯪ ꯀꯔꯤꯒꯤ ꯚꯤꯗꯤꯑꯣꯅꯣ ꯅꯠꯇꯦ ꯅꯪꯅ ꯁꯦꯝꯃꯤꯕ ꯀꯣꯟꯇꯦꯟ ꯃꯌꯥꯝꯁꯦ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣꯕ ꯅꯠꯇꯦ ꯑꯩ ꯃꯥꯛꯁꯦ ꯃꯌꯥꯝ ꯈꯪꯉꯕ ꯏꯀꯥꯏꯃꯟꯗꯅ ꯁꯨꯝꯕ ꯀꯣꯊꯣꯟ ꯆꯥꯗꯕ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯟꯗꯅ ꯈꯪꯕ ꯑꯩꯅ ꯃꯉꯣꯟꯗ ꯑꯍꯥꯟꯕ ꯔꯣꯁꯇꯤꯡ ꯊꯤꯅ ꯇꯧꯔꯨꯕꯅꯦꯀꯣ ꯁꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯗꯨꯝꯕꯗ ꯃꯍꯥꯛꯁꯦ ꯏꯀꯥꯏꯕ ꯅꯥꯏꯗꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯁ ꯑꯩ ꯃꯉꯣꯟꯗ ꯄꯔꯁꯅꯦꯜꯂꯤ ꯃꯦꯁꯦꯖꯁꯨ ꯊꯥꯔꯤ ꯃꯥ ꯍꯜꯂꯛꯇꯦꯀꯣ ꯃꯥ ꯈꯪꯉꯤꯀꯣ ꯍꯜꯂꯛꯇꯦꯀꯣ ꯀꯔꯤ ꯀꯣꯟꯇꯦꯟꯅꯣꯕ ꯁꯤꯗꯩꯁꯤꯗ ꯃꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣꯏ ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯦꯡꯃꯤꯟꯅꯔꯤ ꯑꯗꯨꯝꯕꯗꯣ ꯀꯔꯤꯝ ꯈꯟꯗꯉꯩ ꯃꯥ ꯖꯤꯡ ꯂꯥꯎꯅ ꯇꯧ ꯂꯩꯔꯦ ꯃꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯦ ꯁꯨꯝꯕ ꯂꯩꯕꯗꯅꯤ ꯈꯪꯕ ꯃꯩꯇꯩ ꯑꯃꯅ ꯑꯃ ꯍꯨꯟꯅꯩ ꯁꯣꯅꯗꯤ ꯃꯤꯅ ꯉꯥꯡꯉꯦ ꯁꯨꯝꯕꯁꯤꯅ ꯉꯥꯡꯉꯣꯏꯗ꯭ꯔꯣꯁꯦ ꯃꯣꯏ ꯁꯨꯝꯕꯁꯤꯗꯤ ꯑꯃꯨꯛꯀꯣ ꯃꯀꯣꯛꯁꯤꯅꯀꯣ ꯒꯤꯠ ꯅꯝꯃꯒ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯅꯨꯄꯥꯁꯤꯡꯅ ꯍꯥꯏꯕꯗꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯒꯔ ꯐꯖꯕꯁꯦ ꯅꯣꯏꯇꯛ ꯇꯧꯕ ꯕꯨꯕꯨꯞ ꯂꯥꯎꯕꯗꯨꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯈꯟꯕ ꯌꯥꯝ ꯍꯩꯇ꯭ꯔꯅꯦ ꯕꯨꯕꯨꯞ ꯂꯥꯎꯕ ꯅꯣꯏꯇꯛ ꯇꯧꯕ ꯍꯥꯏꯁꯤꯗꯕꯨ
ꯄꯣꯠꯁꯨ ꯑꯗꯨꯝ ꯀꯥꯞꯄꯅꯤꯀꯣ ꯅꯪꯅ ꯈꯜꯂꯤ ꯅꯪꯒꯤ ꯐꯤꯒꯔꯗꯣ ꯅꯪꯒꯤ ꯅꯕꯨ ꯏꯀꯪ ꯍꯦꯛ ꯀꯪꯉꯒꯤ ꯑꯗꯨꯒꯤ ꯐꯤꯒꯔꯗꯣ ꯍꯪꯉꯣꯏ ꯃꯥꯟꯕ ꯍꯪꯉꯣꯏ ꯐꯤꯒꯔꯗꯣ ꯑꯗꯨꯗꯅꯦꯕ ꯅꯪꯅ ꯅꯁꯥꯝꯇꯅ ꯁꯦꯝꯖꯤꯜꯂꯒ ꯅꯨꯄꯥꯁꯤꯡꯅꯕꯨ ꯀꯔꯤ ꯕꯨꯕꯨꯞ ꯂꯥꯎꯕ ꯅꯨꯄꯤꯁꯤꯡꯁꯦ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯗꯣ ꯁꯤꯔꯕ ꯅꯪꯒꯤ ꯁꯤꯒꯤ ꯐꯤꯒꯔꯁꯤꯔꯣ ꯁꯤꯒꯤ ꯐꯤꯒꯔ ꯍꯪꯉꯣꯏ ꯐꯤꯒꯔꯁꯤꯔꯣ ꯁꯦ 1 million light signs sky but then the bear sky brain no one says don't have to be blind itchy kun ba ahin si su kun ni na lo kun ti at ko lao ko yung lani nan na we rock sa sa ko ko ni lai na lai ko te kun ba da ka mai to ka ni heli irang ang kun ni wa ka li ta ko ni lai ni na content same by the mi khudi ma loi same ne loi video same ne mi pro loi jagoi sane sana ba nati ba nangi da bai nati ba mabuk hai ga laga nu pi nang na du su pesa bi su man de kamai to ba du su khang de go do adi na mai di kai dra hai ba da mi ma ba na da bai to do sidai se su karan turen ama na ama hunna ra si ja chu ma su sa ri ibe ma noi gu ma se lai ba dai ni khang bo haji facebook pai ba mau myam am lai se adi ma wa ma pu re ba na freedom thadok ti se mi na facebook pai ba mi sing je mi thi ngang nei na noi gu mi lai ba ne ba ni se ma ju chum chum ba se mu ba do su na te ba sidai si da mabu ikang kang ma hangoi figure uli meba noi ko se se mani bo phajana ne khupang na noi de tha so ba ni mana karam na haro tina de lichat be bhar phatta bani khamba ai sauni ne he jing lo bi nasim thigro ꯅꯨꯄꯥꯁꯤꯡꯒꯤ ꯁꯥꯎꯅꯔꯀꯥꯟꯗ ꯌꯥꯝ ꯍꯩꯒꯟꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯅꯌꯨꯝ ꯆꯪꯉꯛꯎꯔꯥ ꯍꯥꯏꯔꯛꯀꯅꯤ ꯆꯪꯉꯛꯄ꯭ꯔꯥ ꯁꯨꯡꯆꯪꯁꯨ ꯆꯪꯉꯛꯑꯣꯏ oh nupa na dumai yam haina bro naim changau ro haraga sungchang chang te na ngasi di ai chake nangi room dai chake yong nang la yam ko thon cha da video semi do ai naim na changa bani asena nam maro handa di sena wai nangi ye क्या हो गया ꯇꯥꯕ꯭ꯔꯥ ꯅꯨꯄꯥ ꯌꯨꯗ ꯑꯦꯗꯤꯛ ꯑꯣꯏꯒꯗꯧꯕ ꯁꯔꯨꯛꯄꯨꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯦꯗꯤꯛ ꯑꯣꯏꯌꯣ ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯑꯣꯏꯗꯣꯏꯕ ꯑꯩꯗꯤ ꯑꯩꯁꯦ ꯇꯥꯒꯤ ꯅꯨꯄꯤꯅꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯨꯡꯁꯤꯗꯦ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯗꯦ ꯁꯔꯨꯛ ko juse paina thangjala nala ra tar lai nungti dusuna angang ma jugu natte ko jungau nang lai de sopuri ne khama nang lai ba tai da koi mana ne ayung haji de gilo nama ba pot chuna imana ulta ase pare ko ne number kane asu ma imong nu pi facebook da karan turan to bi hangoi figure se pula yana chalo imana ko ulta pesa pe kane chalo chalo thotu ro ka na adu loga se hari poni jude idik oi de seru aingon idik oi yu kai ne nangod idik oi ngai kari yauge hinchabi ko chabi thichabi ꯂꯥꯏ ꯐꯣꯜ ꯑꯃ ꯂꯩꯒꯦꯁꯨ ꯁꯣꯏꯔꯦ ꯑꯥꯏ ꯐꯣꯜ ꯑꯃ ꯂꯩꯒꯦ ꯑꯩꯁꯨ ꯌꯥꯝ ꯄꯤꯕ ꯅꯠꯇꯦ 40,000 ꯃꯨꯛ ꯄꯤꯔꯗꯤ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯣ ꯑꯩꯒꯤ ꯐꯣꯜ ꯑꯃ ꯂꯩ ꯍꯧꯖꯤꯛꯀꯤ ꯅꯠꯇꯦ ꯀꯣꯟꯅꯒꯤ ꯋꯥꯅꯤ mayam na tare do kaino live phone na ta ne mind dom chalang mane ba ado mi punama ki mind je kaino double meaning da asmaina haka cha hot pa do ko si holi se nupa na hot pa ri kai sum nati se nupi na holi se kari gino se view style ne ba ko sumba mi su leita ba nati ba ko ado mak se yum na su leita ba mali ai sum hot lei wa ni da ma se yum da leita ba mali ko mapa na bara lo ma lei ra mali ba ado na takpi tambi na ba ngang bi na ba mi do lei tri ba ado na ma se mai thok pa taw lei re ba ai na su ngang ge na personally ma message thai ba da ma mai thok pa taw lei ba ko sugu ma mi su leita ba nate ko do maya mai account do report to salo ko ta senga ge sum mi se leita ra ga di facebook pa ba people ma su chen dra ka ne do la ko mai te ma sen su pa ngang na ka ni kai na hai kan da na social media se mi na koi na bu no phadi da na te roasting video ma ma ka ta cha kha na mo moi sina bu mangal laga ta lagi content na chali ba mo sum ma si di report to salo ko su kai ba leite na ta di smaina sum to leita ba ꯇꯥꯔꯤꯕꯣ ꯅꯣꯏ ꯁꯥꯏꯗꯣ ꯇꯨꯝꯈ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯁꯨꯝꯕꯤꯔꯣꯗꯅ ꯁꯨꯝꯕꯤꯅꯕ ꯃꯤ ꯂꯩꯇꯗꯅ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯑꯍꯦꯟꯕ ꯄꯥꯝꯕꯗꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯏꯀꯥꯏꯖꯩ ꯌꯥꯝꯅ ꯍꯧꯖꯤꯛꯇ ahen ma pam na hundok pa nate nang ko thon cha de hundok pa ne hin cha di sumbiu hai ro sumbi ge thoa nang ko thon cha da video sem na ba tum akoi ma na nang na sum chim phu ge tum good night ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯕ ꯑꯍꯧꯕꯒꯤ ꯔꯣꯃꯥꯟꯇꯤꯛ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯇꯧꯔꯛꯀꯦꯕꯀꯣ ꯑꯩꯈꯣꯏ ꯇꯨꯝꯃꯝꯗꯥꯏꯗꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯅꯨꯄꯥꯁꯤꯅꯀꯣ ꯑꯩꯈꯣꯏ ꯊꯣꯏ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥꯒ ꯍꯥꯏꯗꯣꯏꯅꯦꯕ ꯅꯨꯄꯤꯁꯤꯅ ꯗꯥ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯣꯏꯅꯦꯕ ꯅꯨꯡꯁꯤꯔꯗꯤ
ꯄꯞꯄꯤꯗ ꯇꯧꯔꯛꯑꯣ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗ ꯅꯨꯄꯥ ꯅꯨꯄꯤꯁꯤꯅꯅꯦ ꯇꯜꯂꯤꯗ ꯀꯣꯟꯅ ꯇꯧꯒꯦ ꯍꯥꯏꯗꯣꯏꯅꯦꯕ ꯅꯨꯡꯁꯤ ꯍꯥꯏꯇꯥꯏꯅꯦ ꯇꯧꯔꯛꯑꯣ ꯑꯗꯨꯗꯤ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯀꯣꯟꯅ ꯇꯧꯒꯦꯕ ꯅꯨꯄꯤꯁꯤꯅ ꯈꯨꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯅꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯝꯃꯒꯦ ꯐꯣꯟꯁꯦ ꯑꯩ ꯇꯧꯔꯛꯑꯔꯣꯏ ꯅꯪ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯂꯣꯛ ꯊꯝꯃꯅꯤ ꯅꯝꯕꯔꯒꯥꯛꯁꯦ ꯍꯥꯏꯁꯤꯟꯅꯗꯣꯏꯅꯦ ꯅꯨꯄꯥꯒꯤ ꯀꯗꯔꯗꯣ ꯑꯍꯥꯟꯕꯒꯤ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨꯀꯣ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯔꯣꯃꯥꯟꯇꯤꯛꯇꯤ ꯐꯤꯂꯤꯡꯗꯤ ꯑꯗꯨꯝ ꯑꯣꯏꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯅꯨꯄꯥꯗ ꯇꯥꯏꯅꯕꯒꯤ ꯋꯥꯅꯦꯕ ꯗꯥ ꯇꯧꯅꯨꯋꯣ ꯑꯩ ꯇꯧꯔꯛꯑꯒꯦꯕ ꯑꯗꯩ ꯑꯗꯨꯝ ꯇꯧꯗꯅ ꯄꯞꯄꯤ ꯑꯗꯨꯝ ꯇꯧꯈ꯭ꯔꯅꯤꯕ ꯃꯁꯤ ꯅꯨꯄꯤꯁꯤ ꯐꯖꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯅꯨꯄꯤꯅꯤ ꯃꯁꯤ ꯑꯁꯦꯡꯕꯩꯅꯀꯣ ꯑꯩ ꯍꯥꯏꯗꯤ ꯃꯁꯤꯗꯤ ꯑꯃꯈꯛꯇꯪꯇ ꯃꯁꯤ ꯅꯨꯄꯥ ꯑꯃꯅꯤꯗꯗꯤ ꯀꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯐꯖꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩ ꯄꯨꯟ ꯍꯣꯏ ꯑꯩ ꯅꯨꯡꯁꯤ ꯇꯥꯔꯗꯤ ꯄꯞꯄꯤ ꯑꯝꯇ ꯇꯧꯔꯧꯕ ꯀꯥꯏꯅ ꯑꯗꯨꯂꯒ ꯅꯨꯄꯤ ꯄꯨꯝꯅꯃꯛꯁꯦ ꯑꯦꯅꯤ ꯇꯥꯏꯝꯗ ꯀꯔꯤ ꯔꯣꯃꯥꯟꯇꯤꯛ ꯃꯨꯗꯇ ꯂꯩ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯅꯨꯄꯥꯗ ꯇꯥꯏꯅꯅꯤ ꯀꯥꯏ ꯐꯖꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯐꯖꯅ ꯂꯩꯔꯕꯖꯥꯠꯅꯤ ꯃꯊꯟꯇ ꯃꯁꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯀꯣꯟꯇꯦꯟꯁꯦ ꯑꯩꯅ ꯆꯪꯕ ꯃꯇꯝꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯄ ꯌꯥꯏꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨ ꯌꯥꯔꯣꯏꯕ ꯍꯥꯏꯗꯤ ꯗꯕꯜ ꯃꯤꯅꯤꯡ ꯂꯩꯕ ꯚꯤꯗꯤꯑꯣ ꯉꯥꯛꯇꯗ ꯃꯈꯨꯠꯇ ꯈꯥꯃꯦꯟ ꯈꯔ ꯄꯥꯏꯕ ꯑꯩꯈꯣꯏ ꯀꯣꯊꯣꯟ ꯆꯥꯗꯕ ꯉꯥꯛꯇꯀꯣ ꯀꯃꯥꯏꯅ ꯑꯃꯨꯛ ꯑꯁꯤꯗ ꯐꯣꯂꯣ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯁꯤꯅꯦꯀꯣ ꯐꯣꯂꯣꯋꯔꯁꯀ ꯐꯅ ꯖꯥꯝꯃꯤꯅꯦ ꯁꯤꯗ ꯐꯣꯂꯣ ꯇꯧꯔꯤꯕ ꯃꯤꯁꯤꯡꯅ ꯑꯩꯅ ꯉꯛꯏꯁꯤꯕꯨ ꯀꯔꯤ ꯇꯧꯔꯤꯁꯤꯕꯣ ꯑꯐꯕ ꯃꯤꯅꯗꯤ ꯐꯣꯂꯣ ꯇꯧꯔꯝꯕꯗ ꯃꯉꯣꯟꯗ ꯑꯐꯕ ꯃꯤ ꯌꯥꯎ ꯇꯥꯔꯒꯗꯤ ꯔꯤꯄꯣꯔꯠ ꯇꯧꯁꯜꯂꯨ ꯎꯔꯦꯗꯅ ꯁꯦ ꯊꯣꯏ ꯄꯞꯄꯤ ꯇꯧꯔꯨꯀ ꯂꯧꯔꯣꯏꯗꯕ ꯄꯣꯠꯇꯨꯗ ꯇꯞ ꯄꯥꯏꯔ ꯁꯥꯟꯅꯔꯤꯗꯣ ꯇꯟꯗꯔꯣ ꯂꯧꯒꯗꯧꯕ ꯄꯣꯠ ꯈꯛꯇꯪ ꯇꯞ ꯄꯥꯏꯔꯒ ꯂꯩꯕꯤꯌꯨ ꯂꯧꯁꯨ ꯂꯧꯔꯣꯏꯗꯕ ꯄꯣꯠꯇ ꯇꯞ ꯄꯥꯏꯕꯤꯅꯨ ꯐꯦꯁꯕꯨꯛ ꯄꯥꯏꯔꯒ ꯀꯣꯊꯣꯟ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯗꯤ ꯋꯥꯔꯛꯄꯤꯅꯕ ꯃꯤ ꯂꯩ ꯀꯥꯎꯅꯨ ꯖꯧ ꯂꯥꯎꯕ ꯁꯨꯝꯆꯤꯠꯁꯤꯅ ꯅꯃꯥꯏꯗꯨꯗ ꯀꯟꯊꯔꯗꯤ ꯀꯣꯊꯣꯟ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯁꯨꯡꯁꯦꯝ ꯁꯦꯝꯅꯤꯡꯉꯣꯏꯀꯣ ꯗꯤꯡ ꯇꯦꯡ ꯇꯥ ꯇꯀ ꯇꯦꯡ ꯇꯥ ꯗꯤꯡ ꯇꯦꯡ ꯇꯥ ꯇꯀ ꯇꯦꯡ ꯇꯥ ꯌꯥꯡꯂꯦꯟꯁꯦ ꯌꯥꯝ ꯍꯥꯀꯠꯆꯩꯌꯦ ꯀꯅꯥꯅꯣꯃꯇ ꯍꯣꯠꯄꯤꯒꯦꯔꯥ ꯇꯟꯕꯔꯥ ꯈꯨꯠꯅꯗꯤ ꯍꯣꯠꯄꯤꯔꯣꯏ ꯏꯁꯇꯤꯜ ꯕ꯭ꯔꯥꯁ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯖꯨꯒꯥꯂꯤ ꯍꯖꯤꯔꯥꯒ ꯁꯨꯕ ꯃꯇꯝꯗꯒ ꯑꯩꯈꯣꯏꯒꯤ ꯄꯀꯥꯗꯒ ꯆꯦꯛꯇꯒ ꯇꯛꯄꯗꯣ ꯈꯪꯉꯤꯗꯅ ꯆꯦꯛꯀꯣꯟꯗꯒ ꯇꯛꯄꯗꯣ ꯑꯗꯨꯒꯤ ꯏꯁꯇꯤꯜ ꯕ꯭ꯔꯥꯁꯇꯨꯅ ꯅꯅꯒ ꯌꯥꯡꯂꯦꯟꯗꯨꯗꯅ ꯇꯛꯈꯥꯏꯔꯒ ꯊꯨꯝꯁꯦ ꯈꯔ ꯊꯥꯛꯆꯜꯂꯒ ꯁꯨꯔ ꯅꯩꯕ ꯄꯦꯟꯒꯅꯤꯍꯦ ꯍꯤꯡꯆꯥꯕꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯀꯣꯟꯇꯦꯟꯗꯣ ꯁꯦꯝꯗꯣꯛꯎ ꯅꯠꯇ ꯇꯥꯔꯒꯗꯤꯅꯦ ꯑꯁꯦꯡꯕꯅꯤꯀꯣ ꯁꯤꯒꯠꯂꯛꯑꯒ ꯕꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯁꯦꯟꯗꯦꯜ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯔꯦꯡ ꯌꯥꯜꯂꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯕ ꯀꯣ ꯏꯕꯦꯝꯃ ꯑꯐꯕ ꯊꯕꯛ ꯇꯧꯔꯗꯤ ꯑꯐꯕ ꯀꯩꯅꯣ ꯇꯧꯒꯅꯤꯀꯣ ꯑꯐꯕ ꯃꯤꯉꯣꯟꯗ ꯔꯦꯁꯄꯦꯛ ꯇꯧꯔꯗꯤ ꯅꯉꯣꯟꯗ ꯔꯦꯁꯄꯦꯛ ꯐꯪꯒꯅꯤ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯉꯥꯡꯊꯣꯛꯈꯤꯕ ꯆꯠꯊꯣꯛꯈꯤꯕ ꯍꯥꯏꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯟꯕ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ ꯅꯪꯅ ꯍꯧꯖꯤꯛ ꯉꯥꯡꯉꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯃꯤ ꯄꯨꯝꯅꯃꯛꯇ ꯎꯔꯤꯅꯤ ꯍꯧꯖꯤक ꯅꯪꯁꯦ ꯀꯩꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯇꯧꯗꯅ ꯒꯥꯔꯤ ꯍꯥꯏꯗꯦ ꯒꯥꯔꯤ ꯑꯃ ꯊꯣꯝꯖꯤꯜꯂꯝꯃꯦ ꯈꯜꯂꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯑꯗꯨ ꯅꯨꯄꯤ ꯀꯣꯊꯣꯟ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤ ꯅꯨꯄꯤꯗꯨꯔꯣ ꯐꯈꯔꯦ ꯑꯗꯨꯝ ꯂꯥꯏꯕꯛ ꯐꯈꯔꯦ ꯑꯗꯨ ꯐꯔꯦ ꯃꯥꯏ ꯚꯤꯗꯤꯑꯣꯗꯣ ꯀꯣꯊꯣꯟ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯇꯧꯅꯦꯕꯀꯣ ꯑꯗꯨ ꯁꯔꯨꯛ ꯀꯣꯟꯇꯦꯟꯗꯨ ꯁꯦꯝꯗꯣꯛꯎ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯀꯩꯁꯨꯝ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯀꯣꯊꯣꯟ ꯆꯥꯗꯕ ꯑꯗꯨ ꯑꯗꯥ ꯑꯣꯖꯥ ꯁꯥꯏꯅꯦꯅ ꯑꯗꯨ ꯂꯧꯔꯒ ꯉꯥꯡꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦꯅ ꯀꯗꯥꯏꯗꯅ ꯚꯔꯥ ꯂꯧꯔ ꯂꯩꯁꯜꯂꯒ ꯑꯩ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯪꯕꯨꯗꯤ ꯔꯦꯁꯄꯦꯛ ꯌꯥꯎꯗꯕ ꯏꯖꯠ ꯌꯥꯎꯗꯕ ꯃꯤꯅꯤꯅ ꯑꯩꯅꯕꯨꯗꯤ ꯔꯦꯁꯄꯦꯛ ꯌꯥꯎꯔꯤꯀꯣ ꯑꯩꯅ ꯉꯥꯡꯊꯣꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯝꯒꯅꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯊꯤꯅꯁꯨ ꯉꯥꯡꯅꯤꯡꯗꯦ ꯑꯗꯨ ꯂꯣꯏꯔꯒ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅꯤ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯂꯣꯏꯔꯒ ꯅꯨꯄꯤꯁꯤꯡꯅꯒ ꯁꯨꯃꯥꯏꯅ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯀꯅꯥꯅꯣ ꯊꯤꯡꯕꯤꯗꯣꯏꯁꯦ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯣ ꯀꯣꯊꯣꯟ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯁꯦꯝꯒꯅꯨ ꯅꯪꯒꯤꯗꯣ ꯍꯦꯟꯖꯜꯂꯦ ꯑꯗꯣ ꯃꯥꯒꯤ ꯄꯥꯔꯠ 1 ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯁꯦꯜ ꯂꯩꯔꯦꯀꯣ ꯁꯤ ꯑꯩꯅ ꯐꯖꯅ ꯊꯤ ꯉꯥꯡꯉꯤꯅꯦ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯝ ꯀꯣꯊꯣꯟ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯍꯜꯂꯛꯇꯦ ꯐꯔꯦ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯉꯥꯡꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯡꯈꯤꯕ ꯍꯦꯟꯅ ꯇꯥꯎꯁꯨ ꯃꯌꯥꯝ ꯁꯥꯎꯕꯤꯅꯨ ꯃꯁꯥꯅ ꯇꯧꯕꯅ ꯃꯁꯥꯅ ꯐꯪꯖꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯃꯣꯏ ꯃꯥꯅ ꯇꯧꯕꯅ ꯃꯥ ꯐꯪꯗꯕ ꯑꯩꯅ ꯇꯧꯕ ꯑꯩ ꯐꯪꯗꯕꯅꯤ ꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯦꯅꯥꯎꯟꯁ ꯃꯆꯥ ꯑꯃ ꯇꯧꯖꯍꯧꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ 1 lakh ꯐꯥꯒꯗꯕ ꯀꯩꯁꯨ ꯌꯥꯝ ꯀꯨꯏꯁꯤꯜꯂꯛꯇ꯭रे ꯑꯗꯣ ꯃꯌꯥꯝ 1 lakh ꯑꯃꯇꯪ ꯐꯥꯍꯜꯂꯒ ꯑꯩꯁꯨ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯁꯤꯜꯚꯔ ꯕꯇꯟꯒꯗꯣ ꯑꯝꯇꯪ ꯈꯤꯟꯖꯟꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯣꯀꯦ ꯀꯣꯊꯣꯟ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯂꯩꯇꯥꯔꯗꯤ ꯚꯤꯗꯤꯑꯣ ꯇꯦꯛ ꯇꯧꯁꯜꯂꯣ ꯑꯩꯁꯦ ꯁꯨꯝ ꯖꯒꯨ ꯂꯥꯎꯕꯁꯤ ꯀꯟꯊꯒꯦ ꯐꯔꯦ ꯃꯌꯥꯝ ꯌꯥꯏꯐꯔꯤ